ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯃꯛꯏꯈꯩ ꯍꯥꯏꯔꯤꯕ ꯍꯥꯏꯌꯥꯂꯨꯔꯣꯅꯤꯛ ꯑꯦꯁꯤꯗ ꯑꯁꯤ ꯃꯥꯒꯤ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯏ ꯁ꯭ꯀꯤꯟꯗ ꯑꯗꯨ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ Used to be frightened, jumping from mountains, but now I'm enlightened. The Ordinary ꯍꯥꯏꯔꯤꯕ ꯑꯁꯤ DCM ꯕ꯭ꯔꯥꯟꯒꯤ ꯃꯈꯥꯗ ꯂꯩ ꯃꯣꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯎꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯃꯃꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯉꯦꯕ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯌꯥꯎꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯛꯇꯤቭ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁꯀꯤ ꯃꯃꯤꯡꯗꯣ ꯁꯤꯖꯤꯟꯅꯔꯒ ꯊꯣꯜꯂꯦꯕ ꯃꯃꯤꯡꯁꯦ ꯊꯣꯟꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀ꯭रीम ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯣꯗꯛ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯏꯠꯅꯤꯡ ꯑꯗꯒꯤ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯑꯗꯒꯤ ꯕ꯭ꯔꯥꯏꯠꯅꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡ ꯊꯣꯟꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ niacinamide 10%, zinc 1%, adagidi magnesium ascorbyl phosphate kind adumai tholeba aduna yam hena skin care gi matang da chemical sing do khangdaba miyoi gi damakta di khajitang chamam nagani aduga skin care gi matang da chemicals sa khangba mi gi damakta di adum yam nungai ba hai tare aduna mamonda yauriba ingredients chemicals sing je yamna transparent oina yam mayek sengna kam yawi haibidu hai aduna mar masina ma si internationally yamna phawi magi mamal hongba topa sing de yengnabada aduga magi product sing je seasonal matamda result phangba effective oiba adugi damakta haiba the ordinary haiba si phawba brand amani aduna ai sigi matangda product amamam tawraga ai review tawjage ngasigi aina review tawjagadoriba product asidi ordinary gi natural moisturizing factors plus HA haiba si hyaluronic acid haibani haiba product asida mangonda pH balance 6.5027 ni haibadi yamna neutral oiba isinga yamna close oiba pH balance ni aduga mase alcohol free oil free oil silicone free oil adagi nut free vegan gluten free cruelty free aduga mangonda ising yawi hyaluronic acid haiba pot asi gel gi type ta lakpa pot amani aduga mase ekoi gi moisture ji mana phajalaga thamna ba honabada yamna mating pangi aduga hyaluronic acid se ekoi gi skin da su masagi yaujai ekoi gi hakchang da su adu mase kai yawi haiba kanda ekoi gi mid ekoi gi joints adagi connective tissue sing da hyaluronic acid se yawi aduga ekoi ne chahi yamna yama ikai haiba hyaluronic acid asi magi puthokpagi chang asi handarai skin da adu oirakpa matamda ekoi gi skin je dry oirakpa adagi marin chatpagi chang handarakpa adagi mami sangna खुईबगी ममी ओरपा सिगुमसे ओइरी अदुगा hyaluronic acid asi aikoina anti aging components sing da habi cream gumba serum gumba da hapa matamda yamna powerful oiba ingredient amani aduga hyaluronic acid asina ising ji magi 1000 times hena hold tawga thamba ngami aduda natana hyaluronic acid ki kana basi yamna laikre ekoi gi skin da hena marek mahau thokhanba hena mangala ma lakhanba adagi di anti aging properties oina sizna ba hairi ekoi gi skin dagi ising du nusita paithokidana ba mana phajalaga thamabani na ekoi gi skin du hena marek mahau thokpa adumba oheli aduna mami sangna lakpa khuyapagi adugumba sin da ju khara ngak thokpada mating pangi aduga asok apan laiba matam da jo ekoi hyaluronic acid sizna ba matam da khara thuna phagathanba adugumba mayam su oheli aduga skin da hena anti properties yawani skin de hena mapangal kana masa phana lainabada mating pangi ado haiba hyaluronic acid se mangonda yawi masi all skin type disease na ba yai hai adu oiba taraga su oily oiba taraga di ayuk kumada season of the katang ngai ba wat kani aduna nungdang kumada season ba yai haiba product asi kamai tawge haiba ganda magi container ji sidegi hena pikpa magi size su lai aduga ai bi oina di hena sije lawjabani ado magi face se yenga matamda sumain oi ngauraga lai khara thana lai aduna dry skin normal skin combination skin sensitive skin loi nungai gani ado masi taiba matamda magi nungai daba amna sumaina taira matungda posi sumaina oiba ngauraga lai ado thuna budi dum chupsan ge ba ngai haktang lairaga haibadi minute ama ani matungda dum chupsan ge do ahamba taiba matamda sumaina skin ni mathakta tongaga lai aduna season ba matamda ahamba oibenna khara hainadaba yai ado season raga adum nungaire adum chupsan gi sumaina nga haik lairaga aduna si se yamna phaba moisturizer amani karum kanda season gani haiba kanda akoina cleanser toner serum aduga sigi moisturizer je adum season ba yare aduga ayuk sunung dang su paraga season ba yai makha taba karamba ordinary ki product aina test tawa aduga review piba yingi haibdu makha da comments tawiro ai soida magi try tawzerge thank you so much for today bye bye